ꯎꯈ꯭ꯔꯨꯜꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ। ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 2 ꯒꯥꯟꯙꯤ ꯖꯌꯟꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯗ ꯊꯋꯥꯏꯖꯥꯎ ꯍꯨꯡꯄꯨꯡ ꯌꯪ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯨꯡꯄꯨꯡꯅ ꯁꯤꯟꯗꯨꯅ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯇꯧꯕꯗ ꯃꯐꯝ ꯑꯗꯨ ꯗꯤꯁꯄ꯭ꯌꯨꯇꯦꯗ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯅ ꯍꯨꯟꯄꯨꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯎꯈ꯭ꯔꯨꯜ ꯇꯥꯎꯅ ꯊꯤꯡꯕꯗꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯃꯨꯛꯅꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ। ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯈꯨꯠꯇꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ। ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯑꯣꯏ 2ꯒ ꯂꯣꯏꯅꯅ 6 ꯁꯨꯕ manipur राइफल की पर्सनल अमसु यावना मियोय 3 सीखरे अमदी मियोय 10 हेनबना असोक अपन नंखरे हाइरी। सोकलबा सिंग अदु मनाक नकपा डिस्ट्रिक्ट हॉस्पिटल ला पुखतुना लाइकनखरे हाइरी। ओरकलिबा फिबम अदु लाक्सिनबगिदमक यामलबा सेंट्रल फोर्सेस अमदी स्टेट फोर्स ना होटनकी हाइरी। मखाताना 𝗔𝗦𝗢𝗞 सब डिवीजन मजिस्ट्रेट उख्रुलना युम-युमदगी मपान थोकपा खुदक्तगी थिंगले हाइना नोटिस अमा थादोरखरे। हाइरिबा ऑर्डर असि मखाताबा नोटिस थोक्तिबा फावबा चटनगनी हाइरी। लोइनना हौजिक फंगबा पाव अमना उख्रुल डिस्ट्रिक्ट ता थोखनिंगदबा लाइबक्तिबा थौदोक असिना मरम ओइरगा नोंमगी ओइबा इंटरनेट सर्विस बेन तौरगनी हाइना गवर्नमेंट ऑफ मणिपुर की जॉइंट सेक्रेटरी होम मयंगबम बेटो सिंगना खुयेक पिदुना थादोरकपा चिरोलमना खंगहलकली। ngasi pung 1 kundagi hauduna hayeng phawbagi oiba pung 12 gi oina internet service ta VPN service broadband service ukhrul jurisdiction gi oina thingjin bani hairi।